Taru tarubi thajamana tapna tapna lechil maga loinana karakli ahing magi matam masu hainaruba tawdana adumak oijarakli asumna hauruba leitana mamal yamlaba mitlu magi pirang masu sinthajari hipna sintharakliba pi adusu taithokluba khamluba tawdana senabinaba leitaba amagum maning tamhalli oiri thenglaba ahingi ningba kairabi jekla amagum kappa henmanbana manatondusu phunbagi mi takhini haina tamna tapna chingkhatli yamnasu ikai thiganmi nupi haigadoribra kappa phawba lona kapsei kapna ningamdaba awaba kayasu loinadaba nate kanasu leijadabi matawgum pukning sonthana mathamoida haijei ai sibu ira lising nei umsilaga poklakpra ai hiningdre olo taibang mapona hagnasu solabi aigi punsi ase olo waraba wakhalna phumbangnarabi naujaribi nupi magi thamoida puriba awaba asi kananasu khangbida matomna talo sinjaduna thamjabani ahing mamai osilakadore imungi miyoi singsu loina tumnakhre kaplubagi manaton su phajana phulle warubaga kapubaga masadu tap hek takhre asumna ahing asi awaba thodoka loina duna haukhre mathangi ayukni ibe chami kapthokladuna magi nungtigi haugatpa matam aduda haugatki machin maya singdokpa loiraduna kaithilda yolunaba mapanda thamliba manamasingsing khawda hapchinba hawi ngaihaki matung hapa loiraga masu nupibu haudokpirai bema thoibi ibok loire pochai semta thonggalu law hai langlin sumabokna haudokpadu tabadagi haugalai masu nungtigi tawba oibana adum sasat haugotli masamana do haiphet semjinli aduga mapanda thoglai lao gari lakpana hanba tare hairaga mana masing hapliba boradu tapna mabokka paiminaduna tapna mabokki kokta thangatli yare nangna khara pikpado pairo hoi bobo anido makhoigi konthong lan thorakli makhoigi leikai asisu maina pumam mammi yengsin bidraba leikai haibadu oiri mai phawba phajana hapiba ngamdaba haibaduni langlendu ngasiri torsu kaudana puthoraktri amambaduda mamito pumam mamsinkhre khangaudana sum lakpana tushinge tawi adubu tudi tu haudri ibe zade kemta tawde adum chatli masuna tushinge tawbaduda haima tamna chaluni hebe ma amambasida nangbu tors puthoraktrabaro kaure puraktre adobo aikoi leikai sina kayam koina sumaina dum laikhidoino khangre ni bema aboksu makhoina tawribase karino MLA na yingsindibasu tawde leikai mi singna si tawsi haibasu ngangna dedo aina khanbana moina khara yingsinbigadra khanbani adubu mathawne na chilli haidana leithoklibasini aduga leikai mi singsisu kaishu haidrisini aina nga isebo sel paiba moigidine napal amaga loinaraga masagi ta khanbanina makhoi mayu makai phajaraga loire khanba ngaktanida nongmagi soidana ba hotnariba akhoi tani awaba mayoknagadaba bobo ngasidi insang yamdaba male mina lawkrena ne hangam ka to leiramdre adunani nongmagi haiduni bema akhoi mamagi makhong faragadi phadawniko nangbu kibro natomda hanjinkhiba kibudi kideda ada itomda tanba sumwari sanaduna lakpana waiting set adu yauri pochai do tapna lauthari aduga ibe chana masuda bema sango ibo gari ngai haurage hoi hairam laga langlen su hannaba tawi
Ibechasu gari ngaiduna leihawi. Lambidani Langlen isay ngangaduna mayumda halakli. Sakli nungsiba surga loinana inglaba khonjelduna ngaihaki nongaiba mikup ama oina. Pukningna khalluba duga amatta oiraba yaningna leiramba duga imangda utlare. Hainingba tamningba dusu haijaba nang haude. Pukningna maron londringai manara leiramle. Khanghaude haira hairaga lakpaduna khutuna kansiluri misak amada Langlen khangpre khangna lawi. Oima buthu e siremi haiduna chengi tawi. Kanano karino hanna yenge khande amamba lambiduda fajana sulaksin mangamda Langlen du chenki ge tawbaduda Aibuna teko siroi ko na. Tariba khonjel asi nupagi khonjel oirambaduda Langlen di hena pakhatkre. Wangang di amuksu phatchat ke tawrai. Isa yam phaje lambi sida kaidorambano. Hantang mukti Langlen kanano na yenglamdabi wasu nganglamdabi chenkhre mayum yawnaba. Nupa madi nungsiba khonjel aduda ngauduna leihawri. Onthokpagi nupi ni hangbagamte khumlamdemni. Langlen chusam lakpana makhoigi konthong yaurai. Chelambadu leptuna tapna mayumda chanlai. Hek yahaurakpaga pung yengi. Pung ahumga minute yankai taramle Langlen tumtharudri. Somda chinglembi kolda wari kana sanari tumdaba makai. Tamna tapna sanarambadagi asum khon kansilai saurangnana. Kainu pana nangbo isau dem langi dubo haina de ko yamna. Aina langiro nangna langiro isause. Adudi aina langbani hainingiro. Mari pangi jelakanu nasana tawbadine nasana khangjagadaba natro. Aina kari tawdana nado mai haino. Nupi na khoi si angakpani. Kay angakpa. Yare mitsi una tango haibadi yadabanina ne uthokre loina. Chinglembi khangaude mihulka do phrang chongba haurai. Masana laluba oibana khumpham khangdraduna tumina lei. Nupa magi hairakliba wahai sida yamna haisingmi nupi oibana adom bap takhre aduga mu hairai. Ai thamage akhoi bungo halani breakfast semdoni thame ko. Waga ngangba nang haude chinglembi na falauna kai. Aduga kol ama laklambado amu hanna call back tawsili. Tawrubadu su sat paikhalai. Kainu kanaga wari sanaraminu lembia ayongan basida. Chinglembi khonjel ka to khara nawtha sanaraga yamna hisingna khara ke sinaraga. Adubura akhoi chemaga akhoi bungogi thabak amagi sanarambani. Nangi wari se yam toikri. Aina tawruba khuding waiting adum laiba. Phagi dei ai saurakani ko. As tamo sidiba saunuba. Adu tamo ai akhoi bungogi breakfast semukigi. Thamage ko. Hoi semuro thami. Phana sauning labasu nupigi keshinaba wahai wata mawong matauda pangtharoidaba nupa kanabu laibagi. Asimakna chinglembi na haisingna sanabani. Chinglembi sor amatang hondoktuna mathanda yam nokningda noklaga machinda hai. Haida kolembi bema nangna haibase. Mathanta sunokli adubu kaikri noklamba ka to satlauna leplaga mapanda mapwana kauruklibadu taraduna sasat badumda changkri. Ngasai makai wari sanaduna laithoklubana iru phawba ludribani. Mapwana isau langa ani khangdana barumda hana changkhibani. Mana ek changkhibaga kaagi thongdu thilai. Chinglembi su maupa oiramgani khangaduna. Bungo iche loire nang kada leiramo. Chingkhai nganba kari su khumlamdri machegi kada su changudri. Mahausana chingkhai nganba magi kada pak changba haibasi hainade. Adunabu machegi kada changlaktabi thongdu nok oina tawribani. Chingkhai nganba magi ka yauri. Hek yobaga masana na lairiba mingsel mamangda lairiba table aduda phamthai.
ꯑꯗꯨꯒ ꯃꯥꯏꯊꯣꯡꯗꯒꯤꯁꯨ ꯃꯣꯃꯣꯟ ꯇꯧꯔꯛꯏ꯫ ꯋꯥꯜꯀꯤꯡ ꯆꯠꯂꯨꯕꯒꯤ ꯗ꯭ꯔꯦꯁ ꯍꯣꯡꯒꯅꯤ ꯍꯥꯏꯕ ꯀꯥꯎꯕ ꯃꯈꯩ ꯅꯨꯡꯁꯤꯕꯤ ꯈꯣꯟꯖꯦꯜꯅ ꯁꯛꯂꯛꯈꯤꯕ ꯏꯁꯩꯗꯨ ꯅꯤꯡꯁꯤꯡ ꯄꯨꯡꯈꯥꯏꯃꯨꯛꯇꯤ ꯐꯥꯖꯤꯜꯂꯛꯂꯤ ꯐꯝꯂꯤꯕꯗꯨ꯫ ꯈꯟꯈ꯭ꯔꯦ ꯂꯝꯂꯥꯟꯕꯤꯗꯨ ꯅꯨꯡꯁꯤꯕꯤꯅꯤ ꯍꯥꯏꯅ, ꯑꯣꯏꯍꯟꯈ꯭ꯔꯦ ꯁꯦꯡꯂꯕ ꯅꯨꯄꯥ ꯃꯥꯒꯤ ꯊꯃꯣꯏꯒꯤ ꯂꯩꯀꯣꯜꯗ ꯅꯥꯏꯇꯣꯝ ꯁꯥꯠꯆꯕꯤ ꯂꯩꯔꯥꯡ꯫ ꯃꯁꯥ ꯈꯪꯗ ꯁꯦꯟꯅꯖꯈ꯭ꯔꯦ ꯑꯇꯣꯞꯄ ꯀꯅꯥꯅ ꯍꯨꯈꯤꯅꯤ ꯈꯟꯅ꯫ ꯅꯍꯥꯟ ꯃꯈꯩꯗꯤ ꯃꯧꯄ꯭ꯋꯥꯅ ꯋꯥꯛꯀꯤꯡ ꯍꯜꯂꯛꯄ ꯈꯨꯗꯤꯡ ꯆꯥꯅꯕ ꯊꯝꯂꯝꯗꯦ ꯍꯥꯏꯗꯅ ꯏꯁꯧ ꯂꯥꯡꯉꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯂꯥꯡꯉꯛꯇꯕꯁꯤꯗ ꯆꯤꯡꯂꯦꯝꯕꯤ ꯀꯔꯤꯅꯣ ꯍꯥꯏꯅ ꯑꯉꯛꯄ ꯐꯥꯎꯖꯩ꯫ ꯑꯁꯨꯝꯅ ꯆꯥꯅꯕ ꯁꯦꯝꯂꯒ ꯃꯧꯄ꯭ꯋꯥꯒꯤ ꯄꯤꯕ ꯂꯥꯛꯏ꯫ ꯕꯨꯡꯉꯣ ꯀꯩꯅꯣ? ꯍꯩꯃꯥ ꯑꯩꯒꯤ ꯏꯄ꯭ꯋꯥꯁꯤ ꯉꯥꯎꯔꯕ꯭ꯔꯣ ꯇꯧꯔꯤꯁꯤꯕꯣ? ꯃꯆꯦꯅ ꯀꯧꯈꯤꯕꯗꯨ ꯐꯝꯅ ꯃꯃꯥꯏ ꯂꯩꯊꯣꯔꯛꯏ꯫ ꯄꯨꯡꯗꯨ ꯐꯠ ꯂꯥꯎꯅ ꯌꯦꯡꯉꯨꯏ ꯐꯅ ꯊꯦꯡꯂꯝꯂꯦ, ꯑꯗꯨꯅ ꯆꯥꯅꯕꯗꯨ ꯁꯠ ꯂꯧꯏ꯫ ꯆꯤꯡꯂꯦꯝꯕꯤꯅ ꯃꯧꯄ꯭ꯋꯥꯗ ꯃꯨꯟꯅ ꯌꯦꯡꯂꯒ, ꯀꯥꯏ ꯆꯠꯇꯣꯏꯅꯣ ꯕꯨꯡꯉꯣ ꯁꯟꯗꯦ ꯅꯨꯃꯤꯠꯁꯤꯗ? ꯄꯨꯟꯁꯤꯕꯣꯏ ꯆꯠꯇꯣꯏꯅꯤ꯫ ꯑꯗꯣ ꯏꯆꯦ ꯑꯩꯒꯤ ꯆꯥ ꯍꯥꯞꯄꯨꯔꯅꯨꯀꯣ? ꯍꯣꯏ ꯏꯆꯦꯁꯨ ꯀꯅꯥꯒꯅꯣ ꯅꯣꯏ ꯏꯕꯥꯏꯒꯔ ꯀꯩꯅꯣ ꯀꯣꯏꯔꯨꯔꯒꯦ, ꯆꯥꯛꯀ ꯊꯣꯡꯉꯔꯣꯏꯗꯧꯅꯤ꯫ ꯆꯤꯡꯂꯦꯝꯕꯤꯁꯨ ꯃꯥꯒꯤ ꯀꯥꯗ ꯆꯠꯈ꯭ꯔꯦ꯫ ꯆꯤꯡꯈꯩ ꯉꯥꯟꯕꯁꯨ ꯗ꯭ꯔꯦꯁ ꯂꯣꯏꯁꯤꯟꯕ ꯍꯧꯏ꯫ ꯀꯨꯏꯗꯦ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯒ ꯃꯁꯝꯅ ꯃꯤꯡꯁꯦꯜ ꯃꯃꯥꯡꯗꯨꯗ ꯂꯦꯞꯂꯒ ꯁꯠ ꯍꯥꯠꯂꯤ꯫ ꯑꯗꯨꯒ ꯃꯈꯥꯗ ꯀꯨꯝꯂꯛꯂꯦ꯫ ꯃꯆꯦꯗ ꯆꯠꯂꯒꯦ ꯍꯥꯏꯔꯝꯂꯒ ꯒꯥꯔꯤ ꯃꯆꯥꯗꯨ ꯊꯧꯗꯨꯅ ꯄꯨꯟꯁꯤꯕ ꯍꯣꯏꯔꯣꯝꯗ ꯂꯥꯛꯏ꯫ ꯇꯟꯖꯥ ꯆꯥꯅ ꯍꯦꯛ ꯄꯨꯟꯁꯤꯕꯁꯨ ꯗꯨꯀꯥꯟ ꯄꯣꯠ ꯂꯩꯕ ꯊꯣꯛꯂꯛꯄꯒ ꯃꯄꯥ ꯆꯥꯅꯔꯨꯔꯦ꯫ ꯆꯤꯡꯈꯩ ꯉꯥꯟꯕ ꯎꯕꯗ ꯄꯨꯟꯁꯤꯕꯅ ꯍꯥꯟꯅ ꯀꯧꯔꯛꯏ꯫ ꯆꯤꯡꯈꯩ! ꯀꯥꯏ ꯊꯣꯛꯂꯛꯏꯅꯣ? ꯗꯨꯀꯥꯟ ꯐꯥꯎꯗ ꯀꯩꯅꯣꯝꯇ ꯂꯩꯔꯨꯒꯦ ꯇꯧꯅꯤ꯫ ꯑꯣ ꯂꯥꯛꯑꯣ ꯇꯣꯡꯈꯠꯂꯣ ꯆꯠꯃꯤꯟꯅꯔꯁꯤ꯫ ꯍꯣꯏ꯫ ꯗꯨꯀꯥꯟꯗꯅꯤ꯫ ꯗꯨꯀꯥꯟ ꯐꯝꯂꯤꯕꯤ ꯏꯅꯦꯗꯨꯅ ꯀ꯭ꯋꯥ ꯑꯃ ꯆꯞ ꯁꯥꯏꯔꯒ ꯋꯥ ꯉꯥꯡꯂꯤ꯫ ꯏꯕꯦꯝꯃ ꯂꯥꯡꯂꯦꯟ, ꯅꯃꯥꯗꯤ ꯈꯔ ꯐꯠꯇ꯭ꯔꯤꯕꯔꯅꯦ? ꯈꯔꯗꯤ ꯐꯔꯛꯏꯅꯤꯅꯦ꯫ ꯑꯗꯣ ꯅꯪꯗꯤ ꯁ꯭ꯀꯨꯜꯒ ꯆꯠꯇ꯭ꯔꯕ꯭ꯔꯣ? ꯏꯎ ꯎꯗꯦ꯫ ꯏꯃꯥ ꯅꯥꯕꯒ ꯁ꯭ꯀꯨꯜꯒ ꯀꯥꯅꯤꯡꯗ꯭ꯔꯦꯗꯅꯤꯅꯦ꯫ ꯂꯩꯇꯕ ꯃꯌꯥꯝꯁꯤꯗ ꯑꯩ ꯄꯨꯛꯅꯤꯡꯒꯥꯁꯦ ꯌꯥꯝ ꯁꯣꯟꯊꯩꯗ꯫ ꯑꯅꯤꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯏꯆꯟ! ꯂꯥꯡꯂꯦꯟ ꯐꯠ ꯂꯥꯎꯅ ꯑꯣꯟꯊꯣꯔꯛꯂꯒ ꯀꯧꯔꯛꯂꯤꯗꯣ ꯀꯅꯥꯅꯣ ꯍꯥꯏꯗꯅ ꯌꯦꯡꯂꯛꯏ꯫ ꯑꯗꯨꯒ ꯋꯥꯗꯤ ꯉꯥꯡꯗ ꯍꯥꯏꯐꯦꯠꯇꯤ ꯅꯣꯛꯏ꯫ ꯏꯆꯟ ꯀꯩ ꯂꯩꯔꯝꯃꯤꯅꯣ? ꯏꯃꯥꯒꯤ ꯆꯝꯐꯨꯠ ꯐꯨꯠꯀꯦꯅ ꯆꯤꯅꯤ ꯂꯩꯔꯝꯕꯅꯤ꯫ ꯗꯗꯥꯗꯤ ꯀꯩ ꯂꯩꯕ ꯂꯥꯛꯏꯅꯣ? ꯑꯗꯨ ꯗꯗꯥ ꯏꯕꯣꯛꯅ ꯉꯥꯏꯔꯝꯃꯅꯤ ꯑꯩ ꯆꯠꯂꯦ ꯍꯥꯏꯔꯝꯂꯒ ꯐꯠ ꯆꯠꯈ꯭ꯔꯦ꯫ ꯆꯤꯡꯈꯩ ꯉꯥꯟꯕꯅ ꯒꯥꯔꯤꯗ ꯐꯝꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯔꯨꯔꯦ꯫ ꯈꯪꯍꯧꯗꯅ ꯅꯨꯄꯤ ꯃꯥꯒꯤ ꯃꯤꯍꯨꯜꯗꯨ ꯆꯣꯡꯕꯒꯨꯝ ꯇꯧꯏ꯫ ꯑꯗꯨꯕꯨ ꯂꯥꯡꯂꯦꯟ ꯀꯔꯤꯁꯨ ꯈꯟꯗ ꯃꯌꯨꯝ ꯌꯧꯅꯕ ꯆꯠꯈ꯭ꯔꯦ꯫ ꯄꯨꯟꯁꯤꯕꯣꯏꯁꯨ ꯂꯩꯕ ꯂꯣꯏꯗꯨꯅ ꯆꯤꯡꯈꯩ ꯉꯥꯟꯕꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯒ ꯆꯠꯁꯦ ꯍꯥꯏꯔꯤ꯫ ꯑꯗꯨꯕꯨ ꯂꯩꯔꯝꯂꯤꯕ ꯐꯤꯕꯝꯗꯨꯗ, ꯆꯤꯡꯈꯩ ꯀꯩꯗꯧꯔꯦ? ꯆꯠꯂꯁꯤ꯫ ꯑꯣ ꯆꯠꯁꯤ꯫ ꯃꯣꯟꯗ꯭ꯔꯪꯗ ꯇꯥꯎꯔꯤꯉꯩ ꯀꯣꯛ ꯆꯥꯛꯆꯁꯅꯤꯀꯣ ꯅꯨꯄꯥꯅ꯫ ꯌꯥꯔꯦ ꯅꯪꯁꯨ, ꯀꯥꯏꯗꯩ ꯃꯣꯟꯗ꯭ꯔꯪꯅꯣ? ꯍꯥꯏꯔꯒ ꯆꯠꯂꯁꯦ ꯍꯥꯏꯅꯗꯨꯅ ꯏꯪꯒꯤꯠ ꯇꯧꯏ꯫ ꯄꯨꯟꯁꯤꯕꯁꯨ ꯇꯣꯡꯗꯨꯅ ꯄꯨꯟꯅ ꯑꯃꯨꯛ ꯂꯥꯛꯃꯤꯟꯅꯔꯦ꯫ ꯄꯨꯟꯁꯤꯕ ꯍꯣꯏ ꯌꯧꯕꯒ ꯑꯅꯤꯃꯛ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯏ꯫ ꯄꯨꯟꯁꯤꯕꯅ ꯂꯣꯟꯗꯨꯅ ꯂꯩꯔꯕ ꯆꯥꯗꯨ ꯍꯥꯟꯅ ꯍꯩ, ꯑꯗꯨꯒ ꯇꯦꯕꯜꯗꯨꯗ ꯊꯝꯃꯤ꯫ ꯆꯤꯡꯈꯩ ꯉꯥꯟꯕꯗꯤ ꯃꯣꯕꯥꯏꯜꯗꯨ ꯄꯨꯊꯣꯛꯂꯒ ꯒꯦꯝ ꯁꯥꯟꯅꯔꯤ꯫ ꯃꯇꯧꯗꯨꯗ ꯒꯦꯝ ꯌꯥꯗꯕ ꯄꯨꯟꯁꯤꯕꯅ ꯃꯃꯤꯠꯀꯥꯗꯣ ꯐꯩꯅ ꯌꯦꯡꯂꯒ, ꯃꯁꯤ ꯅꯨꯄꯥꯁꯤ ꯑꯩꯅ ꯒꯦꯝ ꯁꯥꯟꯅꯔꯛꯀꯅꯨ ꯍꯥꯏꯔꯒ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨ꯫ ꯑꯣꯏ ꯆꯥꯁꯤ ꯊꯛꯑꯣ꯫ ꯊꯛꯀꯦ ꯅꯪꯅ ꯋꯥꯅ ꯂꯣꯟꯖꯕ ꯆꯥꯁꯦ ꯊꯛꯅꯤꯀꯣ, ꯄꯥꯈꯠꯀꯅꯨ꯫ ꯆꯥ ꯀꯞ ꯄꯥꯏꯅꯕ ꯈꯨꯠꯇꯨꯅ ꯒꯦꯝ ꯇꯧ ꯂꯩꯔꯒ ꯀꯅꯥꯅ ꯄꯥꯏꯔꯒ ꯀꯅꯥꯅ ꯊꯛꯇꯧꯔꯤꯕ? ꯃꯥꯅ ꯊꯛꯂꯤꯕ ꯆꯥꯗꯨ ꯊꯛꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ꯫ ꯁꯠ ꯊꯛꯑꯣ꯫ ꯆꯥꯛꯈꯨꯝꯗꯅꯦ ꯃꯃꯥ ꯍꯣꯏ ꯆꯥꯛ ꯊꯣꯡꯒꯦ ꯍꯥꯏꯔꯅꯤ, ꯀꯥꯗ ꯆꯠꯂꯁꯤ꯫ ꯃꯃꯥ ꯍꯣꯏ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ? ꯍꯥꯏꯔꯒ ꯆꯥꯗꯨ ꯊꯛꯏ꯫ ꯕꯖꯥꯔꯗ ꯑꯩꯈꯣꯏ ꯆꯟꯆꯟꯅ ꯏꯟꯁꯥꯡ ꯂꯩꯔꯨꯅꯤꯅ ꯍꯥꯏꯔꯝꯕꯅꯤ, ꯌꯧꯔꯛꯑꯅꯤ꯫ ꯑꯣ ꯆꯟꯆꯟꯁꯦ ꯀ꯭ꯂꯥꯁ 12ꯅꯤꯀꯣ ꯍꯟꯗꯛ ꯀꯥꯔꯤꯁꯦ? ꯆꯥ ꯊꯛꯄ ꯂꯣꯏꯔꯗꯨꯅ ꯄꯨꯟꯁꯤꯕꯒꯤ ꯀꯥꯗ ꯑꯃꯨꯛ ꯂꯥꯛꯃꯤꯟꯅꯔꯦ꯫ ꯑꯗꯨꯒ ꯆꯤꯡꯈꯩ ꯉꯥꯟꯕꯅ ꯍꯥꯟꯅ ꯋꯥꯔꯤ ꯐꯠ ꯍꯧꯖꯤꯜꯂꯛꯏ꯫ ꯚꯥꯏ ꯀꯩꯅꯣꯝ ꯍꯪꯒꯦ꯫ ꯀꯩꯅꯣ? ꯅꯪ ꯅꯨꯄꯤꯒ ꯀꯣꯏꯗ꯭ꯔꯣ? ꯅꯨꯄꯤ ꯀꯣꯏꯔꯗꯤ ꯅꯪ ꯈꯪꯉꯣꯏꯗ꯭ꯔꯦꯍꯦ, ꯑꯗꯨꯒ ꯍꯧꯖꯤꯛꯀꯥꯟ ꯅꯨꯄꯤꯁꯤꯡꯁꯦ ꯀꯤꯕꯨ ꯀꯤꯔꯦꯗ ꯑꯩꯗꯤ꯫ ꯑꯣ
ꯀꯩꯒꯤ ꯀꯤꯔꯤꯕ ꯅꯪꯗꯤ ꯅꯠꯇꯦ ꯐꯨꯒꯦꯒ ꯍꯥꯏꯔꯛꯄ꯭ꯔꯥꯕ ꯑꯗꯨꯗꯤ ꯍꯥꯏꯗꯦꯗ ꯎꯗ꯭ꯔꯣ ꯍꯧꯖꯤꯛꯀꯥꯟ ꯅꯨꯄꯤꯁꯤꯡꯁꯤꯅ ꯅꯨꯄꯥ ꯈꯨꯗꯤꯡꯒꯤ ꯏꯔꯥꯡ ꯇꯧꯗꯅ ꯑꯃꯃꯨꯛꯀꯣꯏ ꯇꯧꯔꯤꯁꯦ ꯑꯗꯣ ꯉꯁꯥꯏꯒꯤ ꯗꯨꯀꯥꯟꯒꯤ ꯑꯉꯥꯡꯗꯨꯕꯨ ꯀꯅꯥꯅꯣ ꯅꯪꯒ ꯋꯥꯔꯤ ꯁꯥꯟꯅꯈꯤꯕꯗꯣ ꯑꯣ ꯑꯩꯈꯣꯏ ꯆꯟꯆꯟꯒꯤ ꯃꯃꯥꯟꯅꯕꯤꯅꯤ ꯃꯥꯏ ꯈꯣꯟꯖꯦꯜꯁꯦ ꯑꯩ ꯇꯥꯈꯤꯒꯨꯝ ꯇꯧꯕ ꯌꯥꯝ ꯐꯕ ꯑꯉꯥꯡꯅꯤꯗ ꯃꯇꯝꯗꯤ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯨꯕ ꯌꯥꯗ꯭ꯔꯗꯨꯅ ꯄꯨꯡ 11 ꯇꯥꯁꯤꯜꯂꯛꯂꯤ ꯑꯅꯤꯗꯨꯁꯨ ꯆꯥꯛ ꯆꯥꯅꯕ ꯀꯧꯔꯛꯇꯨꯅ ꯆꯠꯈ꯭ꯔꯦ ꯁꯣꯝꯗ ꯏꯕꯦꯆꯥ ꯑꯃꯗꯤ ꯇꯣꯃꯥꯜ ꯃꯥꯡꯒꯣꯟ ꯃꯆꯤꯗꯨꯗ ꯆꯥꯛ ꯇꯣꯛꯄꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯤ ꯏꯍꯥꯡ ꯍꯥꯡꯅ ꯁꯪꯕꯥꯅꯅ ꯂꯩꯖꯕ ꯑꯇꯤꯌꯥꯗ ꯑꯃꯨꯕ ꯅꯣꯡꯅ ꯃꯪꯗꯨꯅ ꯂꯩꯕꯒꯨꯝ ꯃꯥꯏꯊꯣꯡ ꯑꯅꯤꯗꯨ ꯃꯛꯁꯤꯟꯅ ꯂꯩꯔꯤ ꯄꯨꯟꯁꯤꯒꯤ ꯊꯥꯡꯒꯗꯕ ꯈꯣꯡꯊꯥꯡꯗ ꯂꯥꯏꯔꯕ ꯃꯥꯒꯤ ꯑꯋꯥꯕ ꯆꯩꯊꯦꯡꯅ ꯑꯋꯥ ꯃꯩꯆꯥꯛ ꯀꯌꯥꯒ ꯁꯦꯠꯅꯕ ꯌꯥꯍꯟꯗꯅ ꯑꯗꯨꯃꯛ ꯄꯨꯟꯁꯤꯟꯗꯨꯅ ꯍꯤꯡꯂꯤꯕꯅꯤ ꯇꯣꯃꯥꯜꯅ ꯃꯃꯥ ꯐꯅꯗꯤ ꯀꯨꯏꯔꯛꯂꯤ ꯆꯍꯤ 10ꯃꯨꯛ ꯍꯦꯟꯅ ꯂꯩꯔꯛꯂꯕꯁꯤ ꯑꯍꯣꯡꯕ ꯀꯔꯤꯁꯨ ꯂꯩꯇꯦ ꯈꯪꯗ꯭ꯔꯦ ꯇꯧꯔꯤꯁꯦ ꯑꯩꯈꯣꯏ ꯂꯩꯔꯤꯈꯩ ꯐꯩꯗꯣ ꯑꯩꯈꯣꯏ ꯂꯩꯇ꯭ꯔꯒ ꯃꯣꯏꯅ ꯇꯧꯍꯧꯗꯣꯏꯁꯦ ꯀꯩꯅꯣ ꯈꯟꯕꯗ ꯋꯥꯈꯜꯁꯦ ꯑꯍꯤꯡ ꯑꯃꯇ ꯇꯨꯝꯕ ꯌꯥꯕ ꯅꯠꯇꯦ ꯅꯆꯥꯅꯨꯄꯤꯒꯤ ꯑꯅꯥꯕꯁꯤꯁꯨ ꯂꯥꯌꯦꯡꯕꯁꯨ ꯉꯝꯗꯦꯗꯣ ꯃꯕꯨꯡ ꯂꯩꯔꯤꯅꯦꯅ ꯇꯧꯔꯤꯁꯦ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯕ ꯅꯠꯇꯦ ꯍꯧꯖꯤꯛ ꯃꯇꯝꯒꯤ ꯅꯨꯄꯥꯅꯤ ꯏꯆꯥ ꯑꯣꯏꯔꯁꯨ ꯃꯤꯒꯤ ꯑꯣꯏꯈ꯭ꯔꯦ ꯅꯨꯄꯤꯒꯤꯗꯃꯛ ꯃꯃꯥ ꯃꯄꯥ ꯃꯆꯟ ꯃꯆꯦ ꯐꯥꯎꯕ ꯍꯟꯅ ꯌꯦꯡꯂꯛꯇ꯭ꯔꯦꯗꯅ ꯌꯦꯡꯕ ꯌꯦꯡꯗꯕ ꯍꯟꯅ ꯌꯦꯡꯂꯛꯑꯅꯨꯗꯅ ꯑꯗꯨꯗꯤ ꯅꯠꯇꯦ ꯃꯆꯟꯁꯤꯅ ꯌꯨꯝꯁꯤꯗ ꯂꯩꯕꯗ ꯃꯣꯏꯅ ꯈꯔ ꯌꯦꯡꯁꯤꯜꯂꯤꯕꯁꯤꯕꯨ ꯀꯩꯒꯤꯅꯣꯅꯦ ꯃꯈꯣꯏꯁꯨ ꯂꯩꯅꯤꯡꯗꯅ ꯂꯩꯕ ꯅꯠꯇꯦꯗꯅ ꯐꯤꯕꯝꯅ ꯃꯇꯝꯅ ꯌꯥꯗꯗꯅ ꯑꯣꯏꯈꯤꯕꯅꯤ ꯈꯪꯗ꯭ꯔꯦꯗ ꯃꯤ ꯐꯠꯇꯕꯒꯤ ꯍꯤꯗꯥꯛ ꯂꯩꯇꯦ ꯍꯥꯏꯕꯗꯨꯅꯤ ꯐꯔꯦꯁꯦ ꯑꯩꯁꯨ ꯏꯆꯦ ꯁꯈꯤ ꯍꯣꯏ ꯐꯥꯎꯗ ꯌꯧꯔꯨꯈꯤꯒꯦ ꯏꯃꯨꯡꯗꯅꯤ ꯂꯥꯡꯂꯦꯟ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯐꯝꯂꯤ ꯐꯃꯨꯡꯗ ꯌꯥꯇꯥꯗꯨꯅ ꯍꯤꯞꯂꯤꯕꯤ ꯃꯃꯥꯕꯨ ꯌꯦꯡꯖꯔꯒ ꯊꯃꯣꯏ ꯃꯥꯗꯤ ꯄꯨꯕ ꯉꯝꯗ꯭ꯔꯤ ꯃꯤꯂꯨ ꯑꯅꯤꯗꯨ ꯏꯔꯥꯆꯦꯟ ꯑꯗꯨꯕꯨ ꯍꯧꯔꯛꯂꯤꯕ ꯏꯔꯥ ꯑꯅꯤꯗꯨ ꯐꯥꯖꯤꯟꯖꯩ ꯀꯞꯅꯤꯡꯂꯁꯨ ꯀꯞꯄ ꯉꯝꯗꯦ ꯃꯃꯥꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯂꯒ ꯈꯣꯟꯖꯦꯜ ꯁꯤꯔꯞꯅ ꯀꯧꯔꯛꯏ ꯃꯃꯥ ꯅꯪ ꯅꯥꯕ ꯐꯔꯣꯕ 이마기 토이비 이마 파라니에 이마기 토이비야 ꯅꯧꯄꯥꯗꯤ ꯀꯗꯥꯏ ꯆꯠꯈ꯭ꯔꯦ ꯄꯨꯄꯨ ꯍꯣꯏꯒ ꯂꯩꯍꯧꯕꯅꯤ ꯃꯃꯥ ꯏꯃꯥ ꯑꯗꯨꯝ ꯄꯣꯊꯥꯒꯦꯅꯦ ꯅꯪ ꯂꯥꯏꯔꯤꯛ ꯄꯥꯖꯔꯨꯔꯣ ꯊꯣꯏꯕꯤ ꯍꯣꯏ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯂꯥꯏꯔꯤꯛꯇꯨ ꯄꯥꯏꯗꯨꯅ ꯃꯃꯥꯒꯤ ꯅꯥꯀꯟꯗꯨꯗ ꯐꯝꯗꯨꯅ ꯄꯥꯔꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯅꯤ ꯉꯁꯤꯁꯨ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯂꯥꯡꯂꯦꯟ ꯍꯣꯏꯒꯤ ꯁ꯭ꯀꯨꯜꯒꯤ ꯃꯃꯥꯟꯅꯕ ꯈꯔ ꯋꯥꯀꯤꯡ ꯂꯥꯛꯄꯅꯤ ꯂꯥꯡꯂꯦꯟꯁꯨ ꯏꯁꯤꯡ ꯁꯣꯛꯄ ꯃꯈꯨꯠ ꯅꯥꯝꯃ ꯕꯥꯜꯇꯤꯟ ꯄꯥꯏꯗꯨꯅ ꯊꯣꯔꯛꯄꯅꯤ ꯂꯥꯡꯂꯦꯟ ꯎꯕꯗ ꯃꯔꯨꯞ ꯑꯃꯅ ꯂꯥꯡꯂꯦꯟ ꯀꯩꯗꯧꯔꯦ ꯁ꯭ꯀꯨꯜ ꯂꯥꯛꯇ꯭ꯔꯗꯤ ꯑꯩꯗꯣ ꯃꯃꯥ ꯃꯁꯥ ꯉꯝꯗꯕ ꯑꯗꯨꯒꯤꯅꯤ ꯑꯗꯣ ꯋꯥꯀꯤꯡ ꯂꯥꯛꯏꯔꯣ ꯂꯦꯝꯕ ꯍꯣꯏꯒ ꯂꯥꯛꯄꯅꯤ ꯁꯤꯗ ꯃꯣꯏ ꯅꯤꯅꯦ ꯍꯣꯏꯗ ꯆꯪꯉꯨꯒꯦꯅ ꯃꯣꯏ ꯄꯨꯟꯅ ꯆꯪꯈꯤꯕ ꯑꯣ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯪꯉꯒꯦꯀꯣ ꯆꯥꯛ ꯊꯣꯡꯒꯠꯂꯝꯕꯅꯦꯕ ꯍꯣꯏ ꯍꯣꯏ ꯂꯦꯝꯕ ꯍꯣꯏꯁꯨ ꯂꯥꯛꯏ ꯂꯦꯝꯕ ꯂꯥꯛꯄꯒ ꯊꯣꯏꯅꯨꯅ ꯂꯦꯝꯕ ꯅꯣꯏ ꯂꯦꯝꯕꯤꯁꯅꯥꯗꯣ ꯍꯧꯖꯤꯛꯇꯤ ꯏꯁꯤꯡ ꯁꯣꯛꯄ ꯊꯣꯛꯂꯛꯑꯝꯕꯅꯤ ꯑꯣ ꯁ꯭ꯀꯨꯜ ꯂꯥꯛꯇ꯭ꯔꯤ ꯀꯩꯒꯤꯅꯣ ꯍꯪꯍꯧꯗ꯭ꯔꯣ ꯃꯣꯏ ꯃꯃꯥ ꯃꯁꯥ ꯉꯝꯗꯦ ꯑꯗꯨꯒꯤꯅꯤ ꯑꯣ ꯂꯥꯎ ꯆꯠꯁꯤ ꯉꯁꯤꯗꯤ ꯂꯥꯡꯂꯦꯟ ꯁ꯭ꯀꯨꯜ ꯆꯠꯀꯦ ꯍꯥꯏꯗꯅ ꯆꯥꯛꯀ ꯉꯟꯅ ꯊꯣꯡꯗꯨꯅ ꯃꯐꯤ ꯃꯔꯣꯜ ꯂꯣꯏꯁꯤꯜꯂꯤ ꯏꯃꯨꯡꯒꯤ ꯐꯤꯕꯝꯅ ꯁ꯭ꯀꯨꯜꯁꯨ ꯆꯥꯡ ꯅꯥꯏꯅ ꯀꯥꯕ ꯐꯪꯗꯦ ꯂꯥꯡꯂꯦꯟꯗꯨ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯒ ꯃꯃꯥꯗ ꯑꯃꯨꯛ ꯍꯥꯏꯔꯝꯃꯤ ꯃꯃꯥ ꯑꯩ ꯁ꯭ꯀꯨꯜ ꯆꯠꯂꯨꯈꯤꯒꯦ ꯐꯖꯅ ꯂꯩꯔꯝꯃꯣ ꯍꯣꯏ ꯍꯣꯏ ꯆꯠꯂꯣ ꯆꯠꯂꯣ ꯃꯃꯥꯅ ꯃꯅꯝ ꯅꯝꯍꯜꯂꯒ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ ꯏꯕꯦꯆꯥꯅ ꯁ꯭ꯀꯨꯜ ꯆꯠꯇꯣꯏꯔꯥ ꯊꯣꯏꯕꯤ ꯍꯣꯏ ꯕꯣꯕꯣꯛ ꯉꯁꯤ ꯆꯠꯂꯨꯒꯦ ꯑꯦꯛꯖꯥꯝꯁꯨ ꯀꯨꯏꯗ꯭ꯔꯦ ꯍꯥꯏ ꯕꯔꯥꯀꯥꯗꯤ ꯌꯥꯎꯔꯕ꯭ꯔꯥ ꯌꯥꯅꯤꯗ ꯕꯣꯕꯣꯛ ꯈꯣꯡꯅ ꯁꯨꯝ ꯆꯠꯂꯒꯦ ꯍꯩ ꯋꯥꯔꯣꯏꯗ꯭ꯔꯅꯤ ꯅꯪꯕꯣ ꯌꯥꯅꯤ ꯑꯗꯨꯝ ꯆꯠꯀꯦ ꯁ꯭ꯀꯨꯜꯗꯅꯤ ꯂꯥꯡꯂꯦꯟ ꯑꯣꯖꯥꯅ ꯄꯤꯕ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯕ ꯀꯣꯏꯁꯟꯁꯤꯡꯗꯨ ꯆꯟꯆꯟꯗꯒꯤ ꯁꯤꯜꯂꯤ ꯀ꯭ꯂꯥꯁꯇꯣ ꯉꯁꯤꯗꯤ ꯃꯈꯣꯏ ꯑꯅꯤꯅ ꯏꯍꯥꯟ ꯍꯥꯜꯂꯤ ꯀꯅꯥꯝꯇ ꯂꯥꯛꯅꯗ꯭ꯔꯤ ꯂꯥꯡꯂꯦꯟ ꯁꯥꯔ ꯍꯣꯏꯅ ꯅꯪ ꯂꯥꯛꯇꯕꯒꯤ ꯌꯥꯝ ꯍꯪꯕꯅꯤ
ꯀꯩ ꯍꯥꯏꯒꯦ ꯁꯥꯔꯣꯏꯅ ꯆꯩꯕ꯭ꯔꯣ? ꯆꯩꯗꯦꯗ, ꯑꯦꯛꯖꯥꯝ ꯃꯌꯥꯁꯤꯗ ꯂꯥꯛꯇ꯭ꯔꯤ ꯀꯩꯒꯤꯅꯣꯅ ꯍꯪꯉꯛꯄꯅꯤ꯫ ꯑꯣ, ꯈꯪꯗ꯭ꯔꯦꯗ ꯆꯟꯆꯟ, ꯑꯩ ꯌꯥꯝ ꯋꯥꯔꯦ꯫ ꯂꯥꯏꯔꯤꯛ ꯇꯝꯕꯁꯦ ꯇꯣꯛꯑꯁꯤꯔꯥ ꯐꯥꯎ ꯈꯜꯂꯤ꯫ ꯀꯩꯅꯣ ꯅꯪ ꯍꯥꯏꯗꯨꯕꯣ? ꯍꯟꯗꯛꯅꯁꯨ ꯂꯣꯏꯗꯧꯔꯦ, ꯑꯗꯨꯒ ꯃꯈꯥꯁꯨ ꯑꯩꯒ ꯄꯨꯟꯅ ꯇꯝꯗꯣꯏꯅꯤ꯫ ꯅꯪ ꯑꯗꯨꯃꯥꯏ ꯍꯥꯏꯒꯅꯨ, ꯑꯩ ꯅꯨꯡꯉꯥꯏꯇꯦꯕ꯫ ꯈꯟꯐꯝ ꯈꯪꯗ꯭ꯔꯦ, ꯄꯥꯡꯒꯜꯁꯨ ꯊꯣꯛꯇ꯭ꯔꯤ꯫ ꯂꯥꯏꯔꯕ ꯍꯥꯏꯕ ꯂꯥꯏꯔꯕꯁꯦ ꯃꯁꯤꯒꯤ ꯑꯋꯥꯕꯒꯤ ꯂꯤꯄꯨꯟꯅ ꯄꯨꯜꯂꯒ ꯊꯝꯈ꯭ꯔꯕ ꯃꯥꯜꯂꯤ꯫ ꯇꯝꯅꯤꯡꯕ ꯏꯍꯩ ꯐꯥꯎꯕ ꯃꯇꯤꯛ ꯆꯥꯅ ꯇꯝꯍꯟꯗ꯭ꯔꯦ꯫ ꯑꯩ ꯌꯥꯝ ꯀꯞꯅꯤꯡꯉꯦ ꯆꯟꯆꯟ꯫ ꯑꯗꯨꯃꯥꯏ ꯈꯟꯅꯨꯁꯦ꯫ ꯍꯩꯃꯥ, ꯀꯞꯄꯤꯔꯣ? ꯑꯁ, ꯀꯞꯅꯨ꯫ ꯂꯥꯡꯂꯦꯟ ꯃꯄꯤ ꯇꯩꯊꯣꯛꯏ, ꯁꯥꯇ꯭ꯔꯁꯤꯡꯁꯨ ꯃꯊꯪ ꯃꯊꯪ ꯂꯥꯛꯅꯔꯤ꯫ ꯀ꯭ꯂꯥꯁꯀꯤ ꯃꯇꯝ ꯑꯣꯏꯔꯗꯨꯅ ꯑꯣꯖꯥ ꯂꯥꯛꯇꯨꯅ ꯀ꯭ꯂꯥꯁ ꯃꯊꯪ ꯃꯊꯪ ꯇꯧꯔꯤ꯫ ꯂꯥꯁ ꯄꯦꯔꯠꯅꯤ꯫ ꯂꯦꯝꯕꯤ ꯂꯥꯡꯂꯦꯟꯕꯨ ꯂꯣꯟꯅ ꯂꯣꯟꯅ ꯌꯦꯡꯕꯁꯨ ꯂꯦꯞꯇꯦ꯫ ꯇꯥꯛꯂꯤꯕ ꯄꯔꯥꯀꯥꯇꯣ ꯃꯍꯥꯛ ꯃꯊꯛ ꯃꯈꯥ ꯑꯣꯜꯂꯕꯅꯤ꯫ ꯂꯦꯝꯕꯅ ꯂꯥꯡꯂꯦꯟꯗ ꯌꯦꯡꯂꯛꯄꯗꯨ ꯊꯣꯏꯅꯨꯅ ꯎꯔꯤ꯫ ꯀꯩꯅꯣ ꯃꯁꯤꯅ ꯇꯧꯔꯤꯁꯤꯅ? ꯑꯣꯖꯥꯅ ꯐꯥꯕ ꯇꯥꯔꯤꯃꯤ꯫ ꯆꯟꯆꯟ, ꯌꯦꯡꯉꯣ, ꯑꯥꯗ ꯂꯦꯝꯕꯅ ꯌꯦꯡꯉꯤꯁꯦ꯫ ꯄꯦꯜꯂꯕꯅꯦ ꯁꯤ ꯅꯨꯄꯥꯁꯤꯅ ꯃꯔꯣꯜ ꯑꯃ꯫ ꯑꯗꯣ ꯂꯦꯝꯕꯅ ꯂꯥꯡꯂꯦꯟꯁꯦ ꯑꯝꯇ ꯍꯥꯏꯕꯤꯌꯣꯅ ꯍꯥꯏꯔꯛꯏ꯫ ꯑꯗꯣ ꯑꯝꯇ ꯍꯥꯏꯌꯨꯗꯅ ꯅꯪꯅ꯫ ꯇꯜꯂꯤꯀꯣ ꯍꯥꯏꯕꯤꯕ ꯀꯥꯏꯅ, ꯅꯪ ꯍꯥꯏꯌꯨ꯫ ꯑꯩꯁꯨ ꯇꯜꯂꯤꯍꯦ꯫ ꯂꯥꯡꯂꯦꯟꯅ, ꯋꯥꯔꯤ ꯇꯧꯅꯨꯋꯣ, ꯑꯣꯖꯥꯅ ꯇꯥꯏꯁꯦ ꯃꯨꯟꯅ ꯇꯥꯎ꯫ ꯀꯣꯟꯅ ꯁꯥꯟꯅꯋꯣ ꯅꯣꯏꯅꯤꯒꯤ ꯋꯥꯔꯤꯗꯣ꯫ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯩꯅꯈ꯭ꯔꯦ ꯑꯅꯤꯗꯨꯁꯨ꯫ ꯀ꯭ꯂꯥꯁꯁꯨ ꯂꯣꯏꯔꯦ, ꯁꯨꯇꯤ ꯊꯥꯔꯦ꯫ ꯀ꯭ꯂꯥꯁꯀꯤ ꯁꯥꯇ꯭ꯔ ꯑꯌꯥꯝꯕ ꯊꯣꯛꯈ꯭ꯔꯦ꯫ ꯊꯣꯏꯅꯨ, ꯆꯟꯆꯟ, ꯂꯥꯡꯂꯦꯟ, ꯑꯗꯨꯒ ꯅꯨꯄꯥ ꯈꯔꯒ ꯂꯩꯔꯤ꯫ ꯂꯥꯡꯂꯦꯟꯗ ꯇꯞꯅ ꯊꯣꯏꯅꯨꯅ, ꯂꯥꯡꯂꯦꯟ, ꯂꯦꯝꯕꯅ ꯅꯪꯁꯦ ꯑꯝꯇ ꯍꯥꯏꯕꯤꯌꯣꯌꯦ꯫ ꯂꯥꯡꯂꯦꯟ ꯈꯨꯝꯗꯦ, ꯃꯥꯒꯤ ꯁꯤꯟꯐꯝ ꯊꯣꯛꯄ ꯑꯗꯨꯝ ꯁꯤꯜꯂꯤ꯫ ꯊꯣꯏꯅꯨꯅ, ꯀꯩꯅꯣ, ꯀꯩ ꯈꯜꯂꯤꯅꯣ ꯍꯥꯏꯔꯛꯎ, ꯀꯨꯏꯔꯕꯅꯤ ꯃꯥꯅ ꯍꯥꯏꯔꯛꯏꯁꯦ꯫ ꯑꯩ ꯅꯨꯄꯥ ꯀꯣꯏꯅꯤꯡꯗꯦꯗ, ꯑꯗꯨꯒ ꯅꯨꯡꯁꯤꯕ ꯀꯩꯅꯣ ꯍꯥꯏꯕꯁꯨ ꯑꯩ ꯈꯪꯗꯦ꯫ ꯌꯥꯔꯣꯕ, ꯀꯨꯏꯔꯕꯅꯦꯕ ꯑꯩꯉꯣꯟꯗ ꯍꯥꯏꯕꯤꯌꯣꯅ ꯇꯧꯔꯛꯏꯁꯦ꯫ ꯑꯁ, ꯌꯥꯝ ꯇꯜꯂꯦꯅꯦ ꯑꯩ, ꯅꯪ ꯑꯣꯏꯅ ꯈꯪꯅꯔꯣ꯫ ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯂꯦꯝꯕꯒꯤ ꯃꯅꯥꯛꯇ ꯊꯣꯏꯅꯨꯗꯨ ꯂꯥꯛꯏ꯫ ꯂꯦꯝꯕ, ꯀꯩ ꯍꯥꯏꯔꯛꯀꯦ? ꯌꯥꯗꯦ, ꯑꯗꯣ ꯅꯪ ꯑꯃꯨꯛ ꯍꯥꯏꯌꯨ꯫ ꯇꯜꯂꯦꯍꯦ꯫ ꯈꯪꯗ꯭ꯔꯦ ꯑꯗꯨꯗꯤ ꯇꯜꯂ ꯇꯣꯛꯑꯦꯗꯅ꯫ ꯍꯥꯏꯔꯝꯂꯒ ꯊꯣꯏꯅꯨ ꯃꯃꯥꯟꯅꯕꯤꯁꯤꯡꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ꯫ ꯆꯠꯂꯁꯦ, ꯂꯣꯏꯔꯕꯣ? ꯂꯣꯏꯔꯦ, ꯆꯠꯁꯦ꯫ ꯑꯁꯨꯝꯅ ꯃꯌꯥꯝꯗꯣ ꯍꯟꯅꯈ꯭ꯔꯦ꯫ ꯂꯥꯡꯂꯦꯟꯅ ꯈꯣꯡꯅ ꯆꯠꯄꯗꯨ ꯂꯥꯞꯅ ꯌꯦꯡꯖꯕꯅꯤ꯫ ꯏꯆꯝ ꯆꯝꯖꯕꯤ ꯃꯇꯧꯁꯨ ꯀꯌꯥꯗꯤ ꯅꯨꯡꯁꯤꯔꯨꯔꯦ꯫ ꯊꯃꯣꯏ ꯃꯥꯒꯤ ꯅꯤꯡꯉꯥꯏꯁꯨ ꯑꯁꯨꯝ ꯑꯁꯨꯝ ꯍꯦꯟꯒꯠꯂꯛꯏ꯫ ꯍꯥꯏꯗꯣꯛꯄꯁꯨ ꯄꯥꯝꯃꯨꯖꯥ, ꯍꯥꯏꯗꯣꯛꯇ꯭ꯔꯁꯨ ꯃꯩꯆꯥꯛ ꯍꯥꯞꯄ ꯅꯨꯡꯁꯤꯕ ꯍꯥꯏꯕꯗꯨꯅ ꯅꯨꯄꯥ ꯃꯥꯒꯤ ꯊꯃꯣꯏꯕꯨ ꯋꯥꯍꯜꯂꯤ꯫ ꯇꯞꯅ ꯇꯞꯅ ꯒꯥꯔꯤꯗꯨꯅ ꯏꯟꯅꯗꯨꯅ ꯂꯥꯡꯂꯦꯟꯒꯤ ꯃꯇꯨꯡꯗ ꯂꯥꯞꯅ ꯏꯟꯅꯔꯛꯏ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯂꯥꯡꯂꯦꯟ ꯃꯌꯨꯝ ꯆꯪꯈ꯭ꯔꯦ꯫ ꯅꯨꯄꯥ ꯃꯍꯥꯛꯁꯨ ꯊꯃꯣꯏꯒꯤ ꯅꯤꯡꯊꯤꯕꯤ ꯂꯩꯔꯥꯡ ꯃꯥꯅ ꯆꯪꯈ꯭ꯔꯕꯗ ꯌꯦꯡꯗꯨꯅ ꯂꯦꯞꯍꯧꯔꯤ ꯇꯨꯡꯗꯒꯤ꯫ ꯗꯥ ꯆꯤꯡꯈꯩꯉꯥꯟꯕ, ꯍꯩꯃꯥ, ꯆꯟꯆꯟ, ꯅꯪ ꯑꯣꯏꯔꯦ꯫ ꯑꯩꯗꯤ ꯀꯅꯥꯅꯣ ꯀꯧꯔꯛꯏꯁꯦ ꯈꯜꯂꯨꯔꯦ꯫ ꯑꯗꯣ ꯀꯩꯗꯧꯔꯤꯅꯣ ꯗꯗꯥꯗꯤ ꯁꯤꯗ? ꯀꯩꯝ ꯇꯧꯗꯦꯗ, ꯃꯤ ꯑꯃ ꯁꯨꯝ ꯍꯪꯕ ꯂꯥꯛꯑꯝꯕꯅꯤ꯫ ꯃꯥꯁꯨ ꯃꯊꯪ ꯃꯊꯪ ꯍꯪꯂꯛꯑꯅꯤ ꯈꯟꯗꯨꯅ ꯆꯠꯅꯕ ꯇꯧꯏ꯫ ꯑꯗꯨꯗꯤ ꯆꯟꯆꯟ, ꯗꯗꯥ ꯆꯠꯂꯦꯀꯣ꯫ ꯆꯟꯆꯟ ꯃꯊꯟꯇ ꯍꯥꯏꯍꯧꯏ꯫ ꯀꯩ ꯃꯔꯝꯒꯤꯅꯣ ꯗꯗꯥ ꯆꯤꯡꯈꯩꯉꯥꯟꯕꯅ ꯁ꯭ꯋꯥꯏꯗ ꯂꯩꯔꯝꯃꯤꯁꯤꯅ? ꯑꯁ, ꯈꯪꯗ꯭ꯔꯦꯗ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯡꯂꯦꯟ ꯍꯣꯏꯗ ꯆꯪꯂꯛꯏ꯫ ꯂꯥꯡꯂꯦꯟꯁꯨ ꯆꯔꯥ ꯋꯥꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯍꯣ ꯂꯥꯡꯂꯦꯟ, ꯑꯩ ꯂꯥꯛꯏꯌꯦ꯫ ꯑꯦ, ꯂꯥꯛꯑꯣ, ꯆꯔꯥ ꯋꯥꯟꯁꯦ꯫ ꯅꯪ ꯑꯗꯨꯝ ꯆꯥꯔꯣ, ꯆꯥꯅꯤꯡꯗꯤꯌꯦ꯫ ꯅꯪꯒꯤꯁꯦ ꯂꯥꯏꯔꯕꯤ ꯑꯩꯈꯣꯏꯒꯤ ꯆꯥꯛ ꯌꯦꯟꯁꯥꯡꯁꯦ ꯆꯥꯅꯤꯡꯗꯕ꯭ꯔꯥ? ꯑꯁ, ꯅꯪ ꯁꯤꯗꯤꯕ ꯋꯥꯈꯜꯒ ꯐꯕꯤꯔꯅꯨ, ꯅꯪ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯗꯤ ꯑꯩ ꯆꯥꯔꯒꯦ꯫ ꯀꯩꯅꯣꯝ ꯍꯥꯏꯕꯤꯒꯦ꯫ ꯀꯩ ꯋꯥꯅꯣ? ꯅꯪ ꯗꯗꯥ ꯆꯤꯡꯈꯩꯉꯥꯟꯕ ꯈꯪꯕ꯭ꯔꯥ? ꯀꯅꯥꯅꯣ? ꯈꯪꯗꯦꯍꯦ꯫ ꯑꯣ, ꯍꯥꯏꯔꯒ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ꯫ ꯁꯨꯝ ꯈꯪꯕ꯭ꯔꯥ ꯍꯪꯕꯅꯤ꯫ ꯌꯥꯔꯦ, ꯑꯩ ꯐꯦꯡꯗꯣꯔꯛꯀꯦ, ꯅꯪ ꯃꯃꯥꯒꯤ ꯅꯥꯛꯇ ꯐꯝꯃꯝꯃꯣ꯫ ꯌꯥꯅꯤꯍꯦ, ꯐꯦꯡꯃꯤꯟꯅꯁꯦ꯫ ꯅꯠꯇꯦ, ꯏꯃꯥꯒꯤ ꯅꯥꯛꯇ ꯂꯩꯔꯝꯃꯣꯕ꯫ ꯍꯣꯏ ꯍꯣꯏ꯫ ꯃꯃꯥꯅ, ꯕꯦꯝꯃ, ꯆꯟꯆꯟ, ꯅꯣꯏꯒꯤ ꯑꯦꯛꯖꯥꯝꯅ ꯀꯔꯤ ꯊꯥꯗ? ꯃꯊꯪ ꯊꯥꯗꯅꯤ ꯃꯃꯥ꯫
ꯑꯗꯣ ꯃꯃꯥꯒꯤ ꯈꯣꯡꯁꯦ ꯈꯔ ꯐꯠꯇ꯭ꯔꯤꯕꯣ? ꯈꯪꯗ꯭ꯔꯦꯗ, ꯃꯃꯥꯁꯦ ꯑꯅꯥꯕ ꯃꯌꯥꯝꯁꯤꯅ ꯐꯕꯨ ꯐꯔꯛꯈꯤꯗ꯭ꯔꯥ ꯈꯪꯗꯦ. ꯐꯔꯛꯀꯅꯤꯗ ꯃꯃꯥ, ꯂꯨꯅꯁꯨ ꯈꯜꯂꯨꯅꯨ. ꯂꯥꯡꯂꯦꯟꯁꯨ ꯂꯣꯏꯔꯒ ꯆꯪꯂꯛꯏ. ꯑꯗꯨꯒ ꯃꯃꯥꯗ, ꯃꯃꯥ, ꯕꯣꯕꯣꯍꯣꯏ ꯄꯨꯄꯨꯍꯣꯏꯗꯤ ꯀꯥꯏ ꯀꯥꯏ ꯆꯠꯈꯤꯒꯦ? ꯃꯅꯤꯡꯂꯣꯝꯗ ꯂꯩꯔꯝꯒꯅꯤꯌꯦ. ꯑꯣ, ꯆꯟꯆꯟ ꯂꯥꯎ. ꯑꯅꯤꯗꯣ ꯃꯄꯥꯟꯗ ꯊꯣꯡꯃꯤꯟꯅꯔꯛꯏ. ꯃꯣꯔꯥꯗ ꯐꯝꯂꯒ ꯂꯩ. ꯆꯟꯆꯟꯅ ꯋꯥꯔꯤ ꯍꯧꯔꯛꯏ. ꯂꯦꯝꯕ ꯍꯥꯏꯕ ꯅꯨꯄꯥꯗꯣ ꯅꯨꯄꯤ ꯑꯁꯦꯡꯕ ꯅꯨꯄꯥ ꯅꯠꯇꯦꯗ. ꯀꯩꯅꯣ ꯍꯥꯏꯁꯦ? ꯍꯥꯏꯗꯤ ꯅꯨꯄꯤ ꯌꯥꯝ ꯀꯣꯏ ꯍꯥꯏꯕꯅꯤ. ꯃꯃꯤꯠ ꯌꯥꯝꯕ ꯌꯥꯎꯅꯕꯤ, ꯐꯖꯕ ꯈꯨꯗꯤꯡꯒꯤ ꯄꯥꯝꯕꯗꯣ ꯑꯗꯨꯗꯨꯅꯦꯕ. ꯑꯁ ꯄꯦꯜꯂꯦꯗ, ꯑꯩ ꯑꯗꯨꯏ ꯋꯥꯈꯜꯗ ꯆꯪꯗꯦꯀꯣ ꯑꯩꯒꯤ ꯑꯣꯏꯔꯤꯕ ꯄꯨꯟꯁꯤꯁꯤꯒ. ꯑꯗꯣ ꯅꯪꯒꯤꯁꯨ ꯂꯥꯏꯅ ꯇꯝꯕ ꯑꯃ ꯂꯩꯖꯔꯝꯁꯅꯤ. ꯑꯗꯣ ꯑꯩ ꯆꯠꯂꯒꯦ. ꯍꯌꯦꯡ ꯁ꯭ꯀꯨꯜ ꯆꯠꯇꯣꯏꯔꯣ ꯅꯪ? ꯍꯌꯦꯡ ꯆꯠꯂꯔꯣꯏꯒꯦ. ꯍꯣꯏ ꯍꯣꯏ, ꯑꯩ ꯆꯠꯂꯒꯦꯀꯣ. ꯍꯥꯏꯔꯝꯗꯨꯅ ꯆꯟꯆꯟꯁꯨ ꯊꯣꯛꯈ꯭ꯔꯦ. ꯁꯣꯝꯗꯅ ꯆꯤꯡꯈꯩ ꯉꯥꯟꯕ ꯍꯣꯏꯗꯁꯨ ꯃꯃꯥꯒ ꯃꯄꯥꯒ ꯌꯨꯝꯗ ꯀꯨꯝꯂꯛꯄꯒꯤ ꯃꯔꯥꯡ ꯃꯔꯥꯡ ꯏꯃꯨꯡꯗꯣ ꯂꯥꯡꯂꯤ. ꯕꯨꯡꯉꯣ, ꯅꯆꯦꯗꯤ? ꯈꯪꯗꯦ, ꯀꯩꯅꯣ ꯉꯁꯥꯏ ꯑꯌꯨꯛ ꯀꯦꯅ ꯆꯠꯈꯤꯕꯅꯤ. ꯃꯥꯒꯤ ꯆꯠꯄꯤꯗꯣ ꯂꯦꯞꯄꯣꯁꯤ ꯌꯥꯗꯦꯅꯦ. ꯏꯃꯥꯁꯨ ꯉꯥꯡꯗꯧ ꯇꯜꯂꯤ, ꯍꯦꯟꯃꯟꯈ꯭ꯔꯦ. ꯁ꯭ꯌꯥꯝꯅ, ꯅꯪꯗꯤ ꯊꯕꯛ ꯆꯥꯡ ꯅꯥꯏꯅ ꯆꯠꯂꯤꯀꯣ? ꯑꯧ ꯄꯥꯕꯨꯡ, ꯆꯠꯂꯤ. ꯐꯖꯅ ꯇꯧꯒꯗꯕꯅꯤ. ꯊꯕꯛ ꯇꯧꯕ ꯃꯇꯝꯗ ꯈꯟꯊꯔꯒ ꯇꯧꯒꯗꯕꯅꯤ. ꯆꯦꯛꯁꯤꯜꯍꯧꯗꯕꯗ ꯑꯁꯣꯏꯕ ꯀꯌꯥꯅ ꯌꯣꯝꯒꯗꯧꯔꯤꯕꯅꯤ. ꯄꯥꯕꯨꯡꯅ ꯍꯥꯏꯕ ꯈꯨꯗꯤꯡ ꯑꯩ ꯉꯥꯡꯅ ꯆꯠꯆꯒꯦ. ꯃꯃꯥꯅ ꯑꯃꯨꯛ ꯃꯔꯛ ꯊꯠꯆꯤꯜꯂꯛꯏ, ꯃꯇꯥꯡ ꯆꯥꯔꯦ ꯈꯟꯅ. ꯏꯕꯨꯡꯉꯣ, ꯏꯃꯧ ꯑꯃꯗꯤ ꯏꯃꯥꯁꯨ ꯄꯥꯝꯃꯤ. ꯏꯃꯥ, ꯑꯗꯨꯏ ꯃꯇꯥꯡꯗꯣ ꯀꯣꯟꯅ ꯈꯟꯅꯁꯤ. ꯅꯠꯇꯦ, ꯅꯪꯕꯨ ꯈꯪꯅꯖꯕꯒ ꯂꯩꯕ꯭ꯔꯥꯕ? ꯏꯆꯥꯒꯤ ꯑꯄꯥꯝꯕꯗ ꯏꯃꯥꯁꯨ ꯌꯦꯠꯂꯣꯏ. ꯏꯆꯥꯅ ꯄꯥꯝꯃꯦꯅ ꯄꯨꯔꯛꯄ ꯏꯃꯧꯗꯣ ꯏꯃꯥꯒꯤꯁꯨ ꯑꯄꯥꯝꯕꯅꯤ. ꯃꯃꯥꯒꯤ ꯋꯥꯍꯩꯁꯤꯗ ꯆꯤꯡꯈꯩ ꯉꯥꯟꯕ ꯑꯄꯦꯟꯕ ꯐꯥꯎꯖꯩ. ꯐꯣꯡꯗꯣꯛꯇ ꯊꯝꯕ ꯅꯨꯡꯁꯤꯕꯁꯤ ꯐꯣꯡꯉꯁꯤꯔ ꯈꯜꯂꯤ. ꯑꯗꯨꯗ ꯃꯄꯥꯅ ꯑꯃꯨꯛ ꯃꯔꯛ ꯊꯠꯂꯒ, ꯍꯥꯏꯌꯨ ꯍꯥꯏꯌꯨ ꯏꯆꯥꯒꯤ ꯑꯄꯥꯝꯕꯗꯣ. ꯄꯥꯕꯨꯡ, ꯑꯩ ꯈꯟꯖꯔꯛꯈꯤꯒꯦ. ꯊꯥ 2-3 ꯍꯧꯖꯤꯟꯈ꯭ꯔꯦ. ꯆꯤꯡꯈꯩ ꯉꯥꯟꯕꯁꯨ ꯄꯨꯟꯁꯤꯕꯗ ꯃꯥꯅ ꯂꯥꯡꯂꯦꯟꯕꯨ ꯅꯨꯡꯁꯤꯖꯩ ꯍꯥꯏꯕ ꯈꯪꯍꯟꯈ꯭ꯔꯦ. ꯄꯨꯟꯁꯤꯕ ꯍꯣꯏꯗꯅꯤ. ꯚꯥꯏ, ꯑꯩ ꯃꯥꯕꯨ ꯌꯥꯝ ꯅꯨꯡꯁꯤꯔꯨꯔꯦ. ꯑꯗꯣ ꯄꯥꯡꯗꯕ ꯍꯥꯏꯗꯣ ꯑꯣꯏꯔꯦ. ꯀꯩꯒꯤꯅꯣ ꯈꯪꯗꯦ, ꯇꯟꯖꯥꯁꯤꯗ ꯅꯨꯄꯥ ꯊꯣꯛꯅ ꯅꯨꯡꯁꯤ ꯍꯥꯏꯕ ꯉꯝꯗ꯭ꯔꯤ. ꯑꯣ, ꯑꯉꯥꯡ ꯑꯣꯏꯕꯩ ꯑꯣꯏꯔꯝꯅꯤ. ꯑꯩꯈꯣꯏ ꯆꯟꯆꯟꯗ ꯍꯥꯏꯍꯜꯂꯒ ꯑꯩꯗꯤ ꯌꯥꯒꯅꯤ ꯍꯥꯏꯕꯩ ꯊꯥꯖꯗꯦ. ꯃꯔꯝꯗꯤ ꯑꯉꯥꯡꯗꯣ ꯑꯋꯥꯕꯅ ꯍꯦꯟꯃꯟꯕꯅ ꯑꯁꯤꯒꯨꯝꯕ ꯋꯥꯈꯜ ꯂꯩꯔꯝꯒꯅꯤ ꯊꯥꯖꯗꯦ. ꯑꯩ ꯃꯥꯒ ꯋꯥꯔꯤ ꯁꯥꯕ ꯄꯥꯝꯃꯤ. ꯑꯩꯒ ꯎꯅꯅꯕ ꯅꯪ ꯑꯝꯇ ꯁꯤꯜꯂꯣ. ꯍꯣꯏꯅꯦ, ꯑꯗꯨꯒ ꯀꯃꯥꯏꯅ ꯅꯪꯒ ꯊꯦꯡꯅꯈꯤꯕꯅꯣꯕ? ꯅꯣꯡꯃ ꯋꯥꯀꯤꯡ ꯆꯠꯄꯗ ꯊꯦꯡꯅꯕꯅꯤꯗ. ꯑꯦꯛꯖꯥꯝ ꯂꯣꯏꯈꯤꯕ ꯊꯥ 2-3 ꯁꯨꯔꯦ. ꯂꯥꯡꯂꯦꯟꯁꯨ ꯐꯤ ꯁꯥꯗꯨꯅ ꯏꯃꯨꯡꯒꯤ ꯃꯇꯦꯡ ꯄꯥꯡꯉꯤ. ꯃꯃꯥꯒꯤ ꯐꯤꯕꯝꯁꯨ ꯑꯁꯨꯝ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯣꯛꯆꯤꯜꯂꯛꯏ. ꯃꯕꯣꯛꯀ ꯃꯄꯨꯒꯁꯨ ꯋꯥꯔꯤ ꯁꯥꯟꯅꯔꯤ. ꯅꯁꯨ ꯅꯨꯄꯤꯗꯣ ꯀꯧꯔꯛꯑꯣ ꯃꯃꯥ. ꯍꯣꯏ ꯍꯣꯏ. ꯄꯨꯄꯨ, ꯀꯩ ꯍꯥꯏꯒꯦ? ꯂꯥꯛꯑꯣ ꯂꯥꯛꯑꯣ. ꯅꯪꯒꯤ ꯑꯦꯛꯖꯥꯝꯁꯨ ꯂꯣꯏꯈ꯭ꯔꯦ. ꯃꯈꯥꯅ ꯀꯔꯤ ꯇꯝꯒꯦ ꯈꯜꯂꯤꯕ? ꯑꯩ ꯃꯈꯥ ꯇꯝꯃꯔꯣꯏꯒꯦꯗ ꯄꯨꯄꯨ. ꯀꯩꯒꯤꯅꯣꯅꯦ? ꯑꯩꯈꯣꯏ ꯂꯩꯔꯤꯁꯤꯗꯤ. ꯇꯣꯛꯑꯒꯦꯗ, ꯑꯩ ꯇꯝꯃꯔꯣꯏꯒꯦ. ꯇꯟꯖꯥꯗꯒꯤ ꯏꯃꯨꯡꯗꯒꯤ ꯊꯣꯏꯕꯤ ꯊꯣꯏꯕꯤ ꯍꯥꯏꯗꯨꯅ ꯀꯧꯔꯛꯏ. ꯂꯥꯡꯂꯦꯟꯁꯨ ꯀꯩꯗꯧꯔꯕꯅꯣ ꯍꯥꯏꯅ ꯆꯪꯉꯤ. ꯊꯣꯏꯕꯤ, ꯏꯃꯥ ꯁꯣꯔ ꯍꯣꯟꯕ ꯌꯥꯝꯅ ꯋꯥꯏꯅꯦ. ꯃꯃꯥ, ꯀꯩꯁꯨ ꯇꯧꯔꯣꯏꯌꯦ. ꯁꯦ, ꯏꯁꯤꯡꯁꯤ ꯊꯛꯁꯤꯁꯦ. ꯄꯨꯄꯨꯒ ꯕꯣꯕꯣꯛꯀ ꯀꯧꯔꯛꯑꯣ. ꯍꯣꯏ. ꯃꯕꯣꯛꯀ ꯃꯄꯨꯒꯁꯨ ꯂꯥꯛꯏ. ꯏꯕꯦꯆꯥꯅ ꯃꯆꯥꯅꯨꯄꯤꯗ ꯌꯦꯡꯂꯒ, ꯕꯦꯝꯃ, ꯀꯩꯗꯧꯔꯒꯦꯅꯦ? ꯏꯃꯥ, ꯅꯆꯥꯁꯤ ꯀꯨꯏꯅ ꯍꯤꯡꯕ ꯇꯝꯂꯝꯗ꯭ꯔ ꯃꯥꯜꯂꯦ ꯏꯃꯥ. ꯍꯥꯏꯔꯒ ꯄꯦꯟꯅ ꯀꯞꯂꯤ. ꯃꯈꯥ ꯁꯝꯊꯗꯨꯅ, ꯅꯁꯨ ꯅꯨꯄꯤꯁꯤ ꯏꯃꯥꯅ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯕꯤꯌꯨꯀꯣ. ꯅꯆꯥꯗꯤ ꯃꯄꯣꯛ ꯊꯤꯅ ꯇꯝꯂꯝꯕꯅ ꯑꯁꯨꯝꯅ ꯄꯨꯟꯁꯤꯁꯦ ꯂꯣꯏꯁꯤꯜꯂꯒꯦ ꯍꯥꯏꯔꯛꯇꯦ. ꯏꯃꯥꯒꯤ ꯏꯕꯦꯝꯃ. ꯍꯥꯏꯔꯒ ꯀꯞꯄꯤ. ꯄꯨꯟꯁꯤ ꯃꯥꯒꯤ ꯃꯆꯠ ꯑꯁꯤꯗꯤ ꯑꯁꯤꯕ ꯍꯥꯏꯕ ꯃꯍꯥꯛꯅ ꯂꯥꯛꯂꯕꯗ ꯀꯅꯥꯅꯁꯨ ꯈꯥꯝꯗꯨꯅ ꯊꯝꯕ ꯉꯝꯗꯦ. ꯃꯆꯥꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯂꯝꯗꯨꯅ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯃꯃꯤꯠ ꯈꯨꯝꯖꯤꯟꯈ꯭ꯔꯦ. ꯂꯥꯡꯂꯦꯟ ꯑꯉꯥꯎꯕꯤꯒꯨꯝ ꯃꯃꯥꯕꯨ ꯀꯣꯜꯂꯒ ꯀꯞꯄꯤ.
Mama, Mama, kaino tohisibo? Hawalose, nachabu kaigi sumna thambirambano. Imagi bema, nangboy koibo warauduna chalabro. Nachagi matawse mukta yenglakkune imagi bema. Tomal su machanupigi asib hakchangmo yengjeraga milawani makta pirang sinthari. Ipagi bema, isadi taibang magi punsibu wana khanglamli boiredako. Hogalune nangbo, nachasibu kanada sinaramino ne. Asumna mamagi mathau mangamsu loishinkri. Langli larik makha tamludri yumdagi mapansu kaya thokidri. Matam khuding kaptuna ta leibana mathau oiri. Phisa kholaduna phamduna khadangda makhutna namduna phamli. Janjan sulai. Janjan langlingi matau ubada nungaijadi adubu tapna wa khara hairai. Langlen, dadadu nangbo hangduna ta leiri. Nang kai khaligi. Janjan, ay sibu kanano. Nangamta hayo. Ay si kanano. Kaidamak ay nahingduna leiri bano. Kaino na ngangi dubo. Wari sanaw haibasu yadi. Ay kay haiduno ba? Hoy, ay unaragi. Masu aygi wari se khangsano. Adude ay haigragi ko. Hoy. Somda chingkai nganbasu langlen na unasi hairakpaduda haraubana loirami. Machana harauna leiba matawsida mamana. Icha sing asidi yamna haraukhreda thabaka chaloidro. Chakani. Ado nache se nabagi manakta thilamo nang chatpada. Ay ngasi thaba ama hana chakadaba lei aduna khara pharak tani. Kari thabak no ne? Yam luba thabak ni ma. Hoi hoi chalo chalo. Somdana langle Janjan hoi de leiri maithong imang mang nokpa phawba kaw khrabani. Janjan na. Nipia mangaga lei do khara su nokpa tamu nasak phajabaga to loi thialle. Nokningdreda phajaba thiba ai khangdre. Ado ai koiba yaroi yumda mi lehaudeba. Hoi dada sula edi haibani yorani ba. Ngaihak leiraga chingkai nganbasu Janjan hoi de yorai. Janjan na chango dada mari sanaramo ai chasemake. Kadu ichik chikle langlindi phamduna tumin lei chingkai nganba na hana wa haudoi. Mingdo langlen haibani ko. Nangi saido tada kuiri. Kai say aidi say sakti. Nongma nongalamday amada sakibay saydo. Langlen thaudok tumit mangda urai. Ado langlen kay khalige. Kay buno. Khangsinadaba saba mataw una khangna khangdaba udaba saba mataw asina nupa madi haifam khangdaba ma oiri. Nangse aigi thamoigi leikolda lekafana sapiro. Langlen awaba wari kaya phumduna. Kaigino awaba mangi mathakta awaba mapigi khalibra. Ay nangba awaba pigi khanba laiti. Nangbo igi oijagi haibani. Dada aigi punsi mangal thoktre. Ay pagal pumasu sonthare. Kaigi duk sonthaino thona layo. Punsi hai sidi awa nungaini. Punsi magi mangalna ifamdagi tamkrabada. Phongamdraba wari kayana yomsilabada. Karamba mangal amagi thona phabi amagum aina lepkani. Nangi punsigi mangal aina oigani. Nangbo cheksina thamjagi. Langlen, ay nangbo yam nungsi. Ay nangi damak punsigi lepkani. Pangal sonbi nupigi mapokta poklubana. Ay thona phabi oyu haiba yade. Kaishu laitabi aigi damak lepaga idadagi punsi mina noknakini. Mathau laitaba midana noknagadabani. Nang pangal sonbi sunati. Aigi oina aigi thamoigi leikolda salhan khrabi. Nangbo kanagi miting changhanda thamgani. Aidi pupang sudrabi nupini. Dadagi punsiga aiga yam khetnai. Mi khuding chap manai. Karamba khetnabanu. Aigi phamdadi khetnabasu laiti. Langlen tumina laikhri. Chingkai nganbasu call ama lai haidana call wari sanai. Hoi sir. Phani sir, ai lakjaragi. Langlen, ai amuk chalagi. Ngasigidi ai emergency oiba thabak khara lai.
ꯃꯊꯪ ꯎꯅꯕꯗꯗꯤ ꯅꯪꯕꯨ ꯏꯃꯥꯒꯤ ꯃꯃꯧ ꯑꯣꯏꯅ ꯄꯨꯗꯨꯅ ꯆꯠꯇꯣꯏꯅꯤ꯫ ꯆꯤꯡꯈꯩ ꯉꯥꯟꯕꯁꯨ ꯆꯠꯈ꯭ꯔꯦ, ꯂꯥꯡꯂꯦꯟ ꯐꯝꯗꯨꯅ ꯑꯗꯨꯝ ꯂꯩ꯫ ꯆꯥ ꯄꯨꯔꯛꯑꯦ꯫ ꯍꯩꯃꯥ, ꯗꯗꯥꯗꯤ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ ꯂꯥꯡꯂꯦꯟ? ꯆꯠꯈ꯭ꯔꯦ꯫ ꯀꯩ ꯍꯥꯏꯅꯔꯒꯦ? ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯦꯗ, ꯑꯩ ꯀꯣꯛꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ, ꯑꯩꯁꯨ ꯆꯠꯂꯒꯦ꯫ ꯉꯥꯏꯈꯣꯁꯦ, ꯌꯥꯈ꯭ꯔꯕꯣꯕ ꯅꯪ? ꯑꯗꯣ ꯆꯠꯂꯒꯦ, ꯆꯥꯗꯣ ꯀꯣꯟꯅ ꯊꯛꯑꯒꯦ꯫ ꯃꯁꯤꯗꯤꯕ ꯈꯥꯝꯃꯨꯕꯒ ꯅꯪꯗꯦ, ꯂꯥꯡꯂꯦꯟ ꯑꯗꯨꯝ ꯆꯠꯈ꯭ꯔꯦ꯫ ꯂꯥꯡꯂꯦꯟ ꯃꯌꯨꯝꯗꯅꯤ, ꯐꯤ ꯁꯥꯗꯨꯅ ꯂꯩꯔꯤ, ꯋꯥꯈꯜ ꯀꯌꯥ ꯈꯟꯗꯕꯁꯨ ꯅꯠꯇꯦ꯫ ꯁꯥꯔꯤꯕ ꯐꯤꯗꯨꯁꯨ ꯂꯦꯞꯂꯒ ꯏꯃꯨꯡꯗ ꯑꯃꯨꯛ ꯆꯪꯂꯛꯂꯒ ꯐꯃꯨꯡꯗ ꯃꯈꯣꯡ ꯌꯥꯟꯊꯔꯒ ꯈꯜꯂꯤ꯫ ꯑꯩ ꯀꯩꯗꯧꯗꯣꯏꯅꯣ ꯒ꯭ꯌꯥꯟ ꯇꯥꯗꯦꯗ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯄꯥꯗꯣ ꯗꯗꯥ ꯅꯪ ꯑꯣꯏꯔꯦ꯫ ꯃꯤꯒꯤ ꯊꯃꯣꯏ ꯃꯁꯛꯁꯨ ꯈꯪꯗꯅ ꯍꯦꯛꯇ ꯌꯥꯔꯗ꯭ꯔꯅꯦ? ꯊꯣꯏꯕꯤ, ꯆꯥꯛꯀ ꯊꯣꯡꯅꯕ ꯇꯧꯔꯣꯅꯦ꯫ ꯏꯟꯁꯥꯡꯅ ꯀꯩ ꯊꯣꯡꯁꯦꯕ? ꯏꯕꯣꯛ ꯁꯦꯝꯃꯛꯑꯒꯦ꯫ ꯅꯨꯃꯤꯠ ꯈꯔꯅꯤ ꯑꯗꯨꯝ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯆꯤꯡꯈꯩ ꯉꯥꯟꯕꯁꯨ ꯅꯨꯡꯁꯤꯕꯒꯤ ꯃꯃꯤ ꯑꯃ ꯂꯥꯡꯂꯦꯟꯒꯤ ꯊꯃꯣꯏꯗ ꯇꯥꯕ ꯍꯧꯔꯛꯏ꯫ ꯑꯗꯨꯕꯨ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯖꯩ꯫ ꯂꯥꯡꯂꯦꯟ ꯆꯤꯡꯈꯩ ꯉꯥꯟꯕꯕꯨ ꯎꯅꯤꯡꯂꯛꯏ꯫ ꯐꯣꯟꯁꯨ ꯄꯥꯏꯗꯕ ꯑꯣꯏꯕꯅ ꯄꯥꯎ ꯐꯥꯎꯕꯁꯨ ꯉꯝꯗꯦ꯫ ꯆꯟꯆꯟ ꯍꯣꯏꯗ ꯆꯠꯂꯁꯤ ꯍꯥꯏꯕꯁꯨ ꯆꯠꯄ ꯇꯟꯗꯨꯅ ꯆꯠꯇ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯅꯤ, ꯂꯥꯡꯂꯦꯟ ꯑꯌꯨꯛ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯊꯕꯛ ꯄꯨꯝꯕ ꯂꯣꯏꯁꯤꯜꯂꯒ ꯌꯥꯝ ꯍꯔꯥꯎꯅ ꯅꯣꯛꯃꯤ ꯂꯩ꯫ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯆꯟꯆꯟꯁꯨ ꯂꯥꯛꯏ꯫ ꯃꯄꯥꯟꯗꯒꯤ ꯉꯥꯡꯗꯅ ꯁꯨꯝ ꯂꯥꯡꯂꯦꯟꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ꯫ ꯂꯣꯏꯔꯕ ꯂꯣꯏꯁꯤꯟꯕ? ꯂꯣꯏꯗꯣꯔꯦ꯫ ꯏꯁ, ꯌꯥꯝ ꯀꯦꯀꯣ ꯉꯁꯤꯗꯤ꯫ ꯁꯝꯁꯤ ꯌꯥꯔꯕꯣ? ꯀꯩꯝ ꯇꯧꯗ꯭ꯔꯕꯣ? ꯍꯣ, ꯀꯩꯝ ꯇꯧꯗ꯭ꯔꯦ, ꯐꯖꯔꯦ꯫ ꯏꯕꯣꯛ, ꯂꯥꯡꯂꯦꯟꯁꯦ ꯐꯖꯗ꯭ꯔꯦ ꯌꯦꯡꯉꯣ ꯉꯁꯤꯗꯤ꯫ ꯐꯖꯩ꯫ ꯏꯁꯨꯁꯦ ꯀꯦꯗꯗꯅ ꯃꯁꯛꯀꯥꯁꯦ ꯊꯤꯖꯜꯂꯕꯅꯤ꯫ ꯑꯗꯣ ꯉꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦ꯫ ꯅꯣꯏꯕꯨ ꯀꯔꯥꯏ ꯆꯠꯇꯣꯏꯅꯣꯅꯦ? ꯊꯕꯛ ꯑꯃ ꯆꯠꯀꯦ ꯇꯧꯕꯅꯤ꯫ ꯂꯥꯡꯂꯦꯟꯅ, ꯕꯣꯕꯣꯛ ꯆꯠꯂꯨꯈꯤꯒꯦ꯫ ꯅꯨꯄꯤ, ꯆꯠꯁꯤ ꯂꯥꯎ꯫ ꯑꯅꯤꯗꯣ ꯋꯥꯔꯤ ꯁꯥꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯆꯤꯡꯈꯩ ꯉꯥꯟꯕꯁꯨ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯗ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯥꯡꯂꯦꯟ ꯎꯕꯗ ꯃꯃꯤꯠꯀ ꯀꯨꯞꯇꯈꯩ ꯌꯦꯡꯗꯨꯅ ꯂꯩ꯫ ꯁꯦꯠꯂꯤꯕ ꯍꯪꯒꯥꯝ ꯃꯄꯥꯟꯒꯤ ꯃꯄꯥꯟꯗ ꯑꯉꯥꯡꯕ ꯃꯆꯨꯅ ꯄꯤꯛꯅ ꯃꯄꯥꯟ ꯆꯠꯂꯤꯕ ꯐꯅꯦꯛ, ꯂꯤꯠꯂꯤꯕ ꯑꯉꯥꯡꯕ ꯃꯆꯨꯒꯤ ꯐꯨꯔꯤꯠ, ꯖ꯭ꯋꯥꯏ ꯂꯥꯎꯅ ꯊꯥꯗꯣꯛꯏꯕ ꯑꯃꯨꯕ ꯁꯝꯂꯥꯡꯅ ꯉꯥꯎꯍꯟꯕꯤꯔꯤ ꯅꯨꯄꯥ ꯃꯍꯥꯛꯄꯨ ꯑꯗꯨꯛ ꯃꯨꯟꯅ ꯌꯦꯡꯈꯤꯕꯅ ꯃꯅꯥꯛ ꯌꯧꯁꯤꯜꯂꯛꯄ ꯐꯥꯎꯕ ꯈꯪꯍꯧꯗꯦ꯫ ꯗꯥ ꯆꯤꯡꯈꯩ, ꯑꯩꯈꯣꯏ ꯌꯧꯔꯛꯑꯦ꯫ ꯍꯩꯃꯥ, ꯇꯥꯗꯦꯅꯦ꯫ ꯗꯥ ꯆꯤꯡꯈꯩ, ꯍꯥꯎ, ꯂꯧ ꯆꯠꯁꯤ꯫ ꯃꯈꯣꯏ ꯄꯨꯟꯅ ꯂꯩꯀꯣꯜ ꯑꯃꯗ ꯂꯥꯛꯏ꯫ ꯆꯟꯆꯟꯅ, ꯑꯩ ꯑꯁ꯭ꯋꯥꯏꯗ ꯂꯩꯖꯧꯔꯒꯦ, ꯋꯥꯔꯤ ꯁꯥꯟꯅꯖꯍꯧꯔꯣ꯫ ꯑꯅꯤꯗꯣ ꯋꯥ ꯑꯝꯇ ꯉꯥꯡꯅꯗꯦ, ꯁꯨꯝ ꯂꯥꯛꯏ꯫ ꯑꯗꯨꯒ ꯃꯐꯝ ꯑꯃꯗ ꯄꯨꯟꯅ ꯐꯝꯃꯤ꯫ ꯂꯥꯡꯂꯦꯟꯗꯤ ꯈꯔ ꯂꯥꯞꯊꯣꯛꯅ ꯐꯝꯃꯤ꯫ ꯗꯗꯥ, ꯀꯩ ꯏꯟꯁꯥꯡ ꯆꯥꯔꯛꯀꯦ? ꯀꯥꯡꯁꯣꯏ ꯆꯥꯔꯛꯏ꯫ ꯑꯗꯣ ꯉꯁꯤꯗꯤ ꯌꯥꯝ ꯐꯖꯩꯌꯦ ꯅꯪꯁꯦ꯫ ꯗꯗꯥꯅ ꯅꯨꯡꯁꯤꯕꯤꯕꯒꯤ ꯐꯖꯕꯅꯤꯗ꯫ ꯑꯩꯕꯨ ꯅꯨꯡꯁꯤꯗꯕ ꯀꯅꯥꯒꯤ ꯃꯐꯝꯗꯗꯤ ꯑꯩꯁꯦ ꯊꯤꯔꯝꯒꯅꯤ, ꯐꯖꯔꯝꯃꯣꯏꯌꯦ꯫ ꯅꯪꯁꯦ ꯋꯥ ꯉꯥꯡꯕ ꯌꯥꯝ ꯍꯩ꯫ ꯑꯗꯣ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯈꯤꯅꯤ? ꯅꯨꯡꯁꯤ ꯍꯥꯏꯕꯗ ꯍꯣꯏ ꯍꯥꯏꯅ ꯍꯦꯛꯇ ꯍꯥꯏꯕ ꯉꯝꯍꯟꯗꯤ꯫ ꯑꯗꯨꯗꯤ ꯅꯪ ꯑꯩ ꯅꯨꯡꯁꯤꯗꯕ꯭ꯔꯣ? ꯅꯨꯡꯁꯤ꯫ ꯑꯩꯒꯤ ꯐꯣꯡꯉꯝꯗ꯭ꯔꯕ ꯋꯥꯔꯤꯒꯤ ꯃꯅꯨꯡꯗ ꯂꯣꯠꯇꯨꯅ ꯊꯝꯂꯨꯕ ꯗꯗꯥꯒꯤ ꯅꯨꯡꯁꯤꯕꯁꯦ ꯉꯁꯤꯗꯤ ꯑꯩ ꯂꯣꯠꯇꯨꯅ ꯊꯝꯕꯒꯤ ꯄꯥꯡꯒꯜ ꯂꯩꯇ꯭ꯔꯤ꯫ ꯑꯩ ꯗꯗꯥꯕꯨ ꯅꯨꯡꯁꯤ꯫ ꯑꯩꯕꯨ ꯃꯥꯡꯕ ꯌꯥꯗ꯭ꯔꯕ ꯅꯪꯒꯤ ꯊꯋꯥꯏ ꯑꯃꯒꯨꯝ ꯆꯦꯠꯅ ꯊꯝꯕꯤꯌꯨꯀꯣ꯫